अहानबदा मरोइबा पाव मेराहो चोंबगी थौरम चिंगमी तमी कयागी लुचिंगबा सिंगा कंगला उत्तरा ममांगदा पांगथोखरे MLR amadi LRX lising amaga chamapan humfugi makada Manipuri yelhomi maitai singbo state asigi lamgi pak chawbagi chada nipan khakta da leiba yahalamba asimak miyoibagi hingnabagi hak khongoinabani haina Athawalegi National Secretary Maheshwarna Fongdokre Amade folk song hingliba makai aikhoigi identity mangloi haina Buddha Jingthana Impagi Tarasova Foundation degi thoramda Fongdokre Makak mayum subhana na mami TV pau midyang tabir basingbu taram na okchare pau sandong na pijare Chahi khudingi pangthok tuna lakpa meraho chongba kumsi chahigi su oina State Level Organization Committee on Meraho Chongba lising aniga kungu humdoi Government of Manipur na sinduna ngase kanglada chingmi tami kayagi luchingba singna sarugyadu na pangthokre Thauram aduda Chief Minister N. Biren Singh, Rajya Sabagi MP Oiriba Ining Tholai Semba Sana Jawba Amasong, Minister MLA Kayasu Daista Famke, Thauram aduda Tongan ba Chingmi Luchingba Singh Amade, Tamigi Luchingba Singh na Mahausadagi Chatharakpa Chingmi Tami Pot Lanabagi Thauram, Kangla Uttra Mamangda Pangthoke. Thauram aduda Chief Guest Oikiba N. Biren na haike, Meraho Chongba Haibase, Matam Kayagi Mamangdagi Chatharakpa, Chingmi tami nungsinabagi mari thamba thauram amane thauram ase hanadi organization kayana mafam kayada mana thokpa oina pangthoknarame adubo lising ani ga taraga tareta BJP na sarkar pairakpa matamda amato oina punsinduna state government na sinduna state ki thakta pangthokpa hokhe mahak na chief minister oirakpadagi matam sangna kangla manungda khiliba kangla sa ani gi mayada kaba khallaga leiramba adusho Akhang ahei tanaduna lokthokhe loinana Kanglagi nongpok thongso expert kayaga tanaduna hangdokle Masi leibaki nungayai fanabagine mahaki sarkar na chingtam nungsinaba puraknaba pandamde Go to Hill, Go to Village na chingba akhanaba program kaya paikhatkre Kanagumba sakti amatana Manipurgi apunbagi saktam kaihanba yaroi Manipurgi ngamkhai karigumba fibam amatada kaihalloi Manipurgi manungda tonganba lengak pibasu yaroi Thauram aduga tongan ba chingi khulsingdagi lakpa troop singi cultural program thangta amade jagoi utke Aikhoina aikhoigi chilino kibraba aikhoina aikhoigi lema ngakraba aikhoina aikhoigi sanalonchat kankhatraba sankatraba yokhatraba kanana la ngapigni aikhoina aikhoigi na chalwi yokhatraba aikhoina aikhoigi ramdan ngakraba aikhoina aikhoigi sanalonchat tradition dubo yokhat ragadi atopa bila laga dawai adunani ishorgi thawjaldagi manipur miyang thawjaldagi ahanba bachasana party ge dama coalition government het lakhoga aibu ayamenu sididuna ishorna sandiduna cm het uremba ai ahanba culture ge mari naina ba aduga manipur gi unification ge mari naina ba bota ihana pera ho chongba simni emri tamini gi marta hadok na bayar mari leineram Masih koi bertamduda masih pangkongan atau mafam amada ama group amna pangkokani atau mafam amada group amna pangkokani atau mafam amada pangkokani state ke function होने ले रहे हैं masih की importance मेरा हाउस होंगे की importance है uniqueness Manipur की मियाँ दा भारत की मियाँ दा बल्कि किसी की मियाँ दा खंगन दा चमंदर अदुगो उन्नत bertamduda आई yang खागले हरा कोरुंगी लाइन सनामगी गोविंद जी की पुनमक कोई पुल लगा Sumai tong nai mera hong song musmidi ako state function loina pachana ko punjal laga pangkoksi masi tagi hena khandaba simni damigi puari igi mari ningsin naba aduga khoi jama to oina apun mari ko sem ba masi tagi na
ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯊꯧꯔꯝ ꯑꯃ ꯂꯩꯇꯦ ꯃꯁꯤꯗ ꯑꯣꯏꯅ ꯏꯟꯈꯠꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯕꯤꯈꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯆꯍꯤꯗꯨꯗꯒꯤ ꯑꯗꯨꯝ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯁꯦꯡꯂꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯀꯪꯂꯥ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕꯅꯤ. Peace, Unity and Integrity Committee Angtha amasung Maira Paibi Singna Sinduna ngashi Down with Cookie Narco Terrorism for Peace in Manipur haiba hiram sida miyam gi mifam ama yaripok angtha da pangthokre. Mifam aduda social worker Maheshwar Thaunauzamna phongdokhibada MLR amade LRA listing amaga chamapon humfugi makhada Manipur gi yelhomi maitai singbo state asigi lamgi pak chawba chada nipan khaktada Laiba Yahaliba ase Mioibagi Hingnabagi Hak Matpane. Cookie Kutlai Paiba Singna, Shugi Kanglon, Tugaiduna, Maitai Michamda, Landarakliba Sida, Sarkarna Akanba Mityang, Changdaba, Laibak Tebane. Maitai Furup ase Tangdu Laitaba Amade, Punna Himinaba Pamba Furupne. Handaki Cookie Narco Terrorist Kilan ase Chahi Kaya Plan Tauraba Matungda, Chatarakpane. Chin Cookie Narco Terrorist Singna, Mapalebak Tagi, Changsilaklaga, Manipurda, Landarakliba ase. Manipur khakta natana laibak asage national security da singnabane mahe makhoi sing ase lamdam sidagi maru fangna muthat se haike like one voice oiraga chin cookie narco terrorists abusu illegal immigrants huji chin cookie narco terrorists ki wari kra sayam thang rase ko illegal immigrants ki wari amtang haijarake mapane changjale village authority act 1956 hadam lay See, actually, can you go to the game in you? I don't know. Ek me am say just see mutat panay yaroy. Ek me am say no the reformation to be yaroy. I say Village Authority Act 1956 na kaya daw Kulak pa doon na lao na right option fake identity sa haraga. Yung kun na iba taraga di kun na mo authorize daw Aduna ek to gi matungin na yung kun lay haraga kulak pa sina moy da masaydang hindi moy da yung mapam do pire haraga da 1950 Act to na Village Authority Act 1950 Act to na makoy se kun na mo ne observe taw Aduga yam nong ba yam nungay ba mahaso hajarake yellow mi miyam na ko Bharat ki khwaidagi chawba constitutional rights schedule practice state sai se schedule tax bi khambira mani Kota miyam phangre right miyam phangre sigi suk nungai da ba constitutional rights se apoi Manipur gi yellow mi na phangna di kem kai ba leke ba yellow mi ne phangde se no ba adu kai dore mapan da changa illegal immigrants to changa hare ganda makoi village authority in 1956 ki matung ina fake identity sarga yum mum lai hele adu gi mathak tu da amu visa on arrival ki type ta SC on arrival thang jale bam chup chawra ba right se adu gi apoi yellow mi myam hak se moi ne yam lai na mat pane ba Folk Song Hingliba Makai Ekoigi Identity Mangloi Haina Buddha Jingthana Impagi Tarasova Foundation Degi Thoramda Fongdokre Institute of Manipuri Performing Arts Impa Linkhatki Bage Tarasova Foundation Degi Thoramga Loinana Department of Art and Culture Government of Manipur gi Makhada Chief Minister gi Artist Singge Tengbang Simet Scheme gi Tengbang ga Loinana Khunung Isha gi Matangda Tha Ahum Chatharakpa Training Kam Production Loisinbagi Thoram Pangthokre Mapal Iski Sanjenbam Sangshabi Makhalaikai da Laiba Institute Asigi Rehearsal Hall da Pangthokiba Thoram aduda Eastern Zonal Cultural Center Kolkata gi Board of Governor gi State Member Buddha Jingthamna Athoiba Mithunglen North East Zone Cultural Council Dimapur gi ex-GB member KH Momon Singhna Thoram Mapu Akhanaba Lengbirakpo Oina Duration Kendra Imphal gi Program Executive Thaudam Brajavidhu Singh Sarugyakhe Chief Guest ki Warol Piraduna Buddha Jingthamna Haikibada Folk Song Hingliba Makai Ekoigi Identity Mangloi Folk Song da Ekoigi Jingpat Turel Labuk Lamhang Akoibagi Saktam Yauna Mari Leina Hale Art Form Kuding Makki Apunba Saktam Yaure Kanamtana Fazin Punsinba Yadaba Yamna Maning Tamba Art Form Amani Loinana Folk Amadi Classical gi Khetnaba Marik Chumna Thamkhe CMET ki Makhada Art and Culture Department na Art Form Sing Kannaba Lokhalak Liba Thodang Singbu Pukchel Singna Thagat Fam Thoi Haike Say Karino Folk Song Hingi Bobo Kai Equin Philip Sig Identity Laigani Mangwa Folk Song Muti Mutanda Identity Muti Bugas Amana
sing part turin lowbook isikoyase unama kasiga mari lenaba aikoi philosophy aikoi sensibilities mayam sina to na semba adugumba yamas mani mutamba yam device Sana Leibak Nachom artist Linkhat Kibage Kungataret Soba Mapok Kumon Thoram Ngase Palace Compound Leiba Iboyay Masumang Lila Shanglenda Pangthokre Thoram Aduda Manipur University of Culture Ge Vice Professor P Gunindro Amade Hanagi Art and Culture Ge Minister Dr. M Narasingna Chief Guest Amade President Oike Thoram Aduga Saruk Amoina Lila Kanglup Asigi Anoba Play Ahingba Yumbi Singni Haina Mingtolba Ranjit Ningthauzana Iba Aduga S Hemantana Lamjing Lamtak Palila Asigi Numit Laukre Haire Fiction and Poetry Club Manipur na sinduna ngasi Manipuri Sereng Numit Lising Aniga Kulhungumdoi Imphal gi JN Manipuri Dance Academy da pangthokre Thoram aduda Professor Nahampa Ngakpigani Professor Nahakpam Aruna Den School of Humanities Manipur University Dr. Haisnam Budhi Chandra Singh President Fiction and Poetry Club P. Bilas Director JN Manipur Dance Academy Amade Dr. Sagol Sem Lanchen Bamaite Sahitya Academy Awardina Chief Guest President Amade Guest of Honor Oike Thoram aduda Mahakabi Anganghal Sereng Mana Lising Aniga Kungo Humdoi Lantoke Mana ase kumchi sahigi oina arambam ongbe memchow with a pk masi mahakna thamamba ahing haina mingtholba Manipuri gi lyric ama ikiba adubu sakhangbo oina pibani haire Thoram aduda mapaw amade saktam machu haina mingtholba lyric ani sufongke loinana aiba singi sereng saidanaba amaso pangthokhe asobu thodang lobjeraga sai khudingi meragi thani nuchida Manipuri Sereng Numit Haina Akoi Pangthok Saduna Lai Mamang di Pangthok Sadugi Paring Oina Chaliba Sahi Asigi Su Paring Asi Meragi Thani Numit Asida Manipur Sereng Numit Asi JN Manipur Dance Academy Kusan Maraga Dance Academy Udutire Masida Paring Asi Pangthok Sari Laki Pangthok Sari Ba Sereng Numit Asigi Mapungoiba Thoram Singh Haija Batare Thoram Singh di Akoina Club asina sayi umum lerga pijaba mahakabi angang hal sereng mana singani kulumdoi chali sayi asiona Manipur sanaraba asibi aramo ongbi mem saubida akoi mahaki thamamba ahing hanami thumba sereng lerga sigida makoi lanthok shari aduga akoina club asina numit asida Manipur masakna araba han usilaba asaibi kabi humbusa akoina dum sayi kuding ikaknabo saduna lai adugi paringda sayi asigi oina Yangphom Bihari Kakshing dagi ni hal ibungo dagi Naramthong Imphal dagi hal orabai pabung IS Kangjam amasung Bisinpur dagi ima khangem ibeton makoi amu akoina sahi asida akoi ikai khono uchari aduga ngasigi numit asida akoina Fiction and Poetry Club Manipur no phongba sefong sahi amada ne phong mani dagi makpau kana mithom sefong sigi kun suba masing akoi ngasi phongdok sari adagi lyric waring lyric Professor Polemna Basandran iba saktam masu ani mithomba waring lyric ama khoi phongdok sari Bistupur District SP Additional SP DSP Operation Fawakchau Ikhai Police Tarataruk Shuba Common Regiment Amade CRPF ki Chamaga Maudrama Thoigi Combined Team Amana Fawakchau Ikhai Mamang Lekai Amade Khuga Turelgi Thangnana Leiba Kolvung Village da Thiba Humbagi Thabak Chathabada Khutlai Kaya Fagat Le Haire Fagatlaba Khutlai Sing Adude SMG Carvine Ama Maru Taret Magazine Yaudaba 9mm gi Country Made Mark Ama Detonator Yaudaba Hand Grenade Tarani Haire Ngasi nungthil pung 12:30 tabada CRPF na ngaktuna none dagi Imphal tamna thorakpa oil tanker singda Kotlen gi Saijang mapada kukini chingnaba singna nungna tharakpadagi oil tanker driver ama sokle haire oil tanker sing adu Jiribamda kuina panduna leiruraba matung ngase CRPF na ngaktuna Imphal da lakhibani haire
lamdamsida hojik oiriba irang asina maram oiduna relief camp singda changjafam lauduna leiriba miyoi singda layengbagi khudong chaba piba oina All Manipur Ethnical Socio-Cultural Organization AMESCO na shinduna free medical camp amangase Kamakya Premton College Hiangthangda hangliba relief camp da pangthokre Thauram ase MSCO amadi Manipur Sarkar gi Medical Department na punna sinbani haire Thauram aduda inmate singda lemne hidak yanthoki loinana expert singna survival cancer gi maramda wangangke MSCO na pangthokliba free medical camp asida miyamna pot amadi shell gi mateng pangbikhiba adu thagatwa phongdokchari haina MSCO gi general secretary na thadorkpa chero amana haire miyamdo hobji akoi losanduna phunjanduna thambagi matamna treba ana haiba anabasi kana misamana na matamda masi dainda khonda akoi iran itungoi na tumne miwondagi pusali lowsing thaloi hibon saman thaloi maduga isa sowa mayam oiba aduna haiba mayamsi anabasi dainda bagi matamta akoi na mapamda satuna sel mayam tingaga akoi lain masamati phagani na khanbani neba Maduda saniba ana adugi seba tawdaba maduda hindi English amu khangdaba yade na loli yego adigi adap tawraga akoi ratan tata haibisna akoi Manipura sumai ko North East haiba dabdam se hub oireba cancer hub na lauthreba Sana Laibak Nachom artist Linkhat ki bage Kungataret Soba Mapok Kumon Thoram ngase Palace compound da laiba Iboyai masumang lila sanglenda pangthokre Thauram aduda Manipur University of Culture gi Vice President Professor P Gunindro amade Hanagi Art and Culture gi Minister Dr. M Narasingh na Chief Guest amade President oike Thauram adugi saruk ama oina lila kanglup asigi anoba play ahingba yumbi sing haina mingtholba Ranjit Ningthauzana iba aduga S Hemantana lamjin lamtakpa lila asigi numit haukre haire Mahosagi laijuramba fajaraba chingpat turel amade umang wamang kaya miyoi bana sejinna ningba mawongda sejinnarakpana chahi khudingi nongju nungsagi khal kaitharakle chawkhat thaurangi thabak tawribani haiduna ching singdagi JCB sijinnaduna leibak kothoklaga thing ngakpigani leibak kothoklaga thingnaba leitana masa masagi Apamba mawongda sejinare hiram asigi matangda MAMI TV gi editor Saidul Maibamna Thobal district ki tongan ba mafam singda leiba ching singda koina chatuna yengsilobagi paudam ama Manipur Sarkar ki Forest Department si Forest ki oima pham sing ngak sinna bani haidun yam leba sin pham sing toina kaithuk libani adubu chaw khraba department ama leina ma pham kaya da mang thok liba kaya si khangchin usin dan laithok pai basi yamna lebak thibani lanai miyo sing thika tawbo sing amadi thabak asibu thingna bagi damak ta leiba department gi miyo sing phawbana sing dagi leba kortuna sinari lamdam sigi phamnai be miyo kaya yauna chathaba thabak oibana kana ko miyo amman hekta thinglu basu kina badagi kana su kai ju hainati lamdam sik asuk pasing mai kaya paktakna na mai thadok tuna manghal iba asisu anubu natrabani isala nai khake khudong chaba khalaga prakriti ga atuk phajaba phamsing asi mang takan bahai besidi yamna mathong chada ba thabakni asingma kaya sin maram oiraga lamdam sida aing asai khalkai thalibani haibasi khoi miam humna khangminaba mathok tai hiram asida sarkar amadi maili na department na akhanaba meng changduna akai ba tawriba miyosing asi matik chaba dandi pihobo chumgani natragadi sahi kharagi tungda manipur dal prakriti oina leijaramba sing patwel sing phifam kari oirakani haiba tambangamde miyamta pawdam jariba Saidur Maibam editor MAMI TV Imphal More lambi pakthok chawthokpaga mari leinana lambi asigi maril da leiriba ching kharadi nongma gi pichalakle numidang fawbada floodlight season aduna chingdagi leibak khotnare asigumba kaya sina maram oiraga chahi kharagi tungda Manipur gi ching kharadi ching leirami haibagi mami fawba mutkhiragani khalle Manipur Sarkar gi Forest Department ase forest ke oiba mafam sing khak senabagi haiduna yamlaba senfam sing toina kaithokli bane adubo Chawkraba department ama leina mafam kayada mangtharakliba kaya ase khangsin nadana leithokpa haibase yamna laibak thebane lanai miyoi sing thika tawba sing amade thabak asibu thingnabagi damak leiriba department gi miyoi sing fawna chingdagi leibak kotuna sijinare
lamdam sigi famnaiba mioi kaya yauna chathaba thabak oibana kanagumba mioi amana hekta thinglubaso kibadagi kanasu kariso hainade lamdam sigi asukpa chingmai kaya paktaknana mai thadoktuna manghalakliba ase anoba natrabane isha lanai khudong chaba khakki khallaga prakriti mafam kayabu kaisu leitana manghanba haibase achamba khongthang natte asigomba mathong huktaba kaya sina maram oiraga ngasede aying asagi khongchatta ahongba kaya laktuna law uba yauna tongan ba agriculture ga mari leinaba thabak singda chauna akaiba piri haibase miyoiba moina khangfam thokpane mahosagi oiba fajaraba saktam kaya kaitharakliba asida aikhoi masel amana amada taisinaduna leithokpadi chumloi hiram asida isa na lawfam thokpa thodang lawduna mahosagi fibam kanba haibasi tangai fadabane lengak amadi mari leinaba department so hiram asida General Miyoi Singh Faduna Logi Oiba Matik Chabadandi Pihoba Chungane Natragadi Chahi Karagi Tungda Lamdam Asi Karifimam Oirakadagi Haibase Tambangamdre Amuk Hanna Kainabasu Yararidaba Pangal Amade Naga Ichilinau Singi Marakta Political Gi Manba Mawongda Tongan Group Sing Sengbat Naduna Yengba nungaitaba yaurakliba ase yamna laibak thibane haina Federation of Civil Society Organization Fox Manipuri President TH Manihan Fongdokre Wangkhaida laiba lop asigi office ta laiba paugi mifamda mahakna hai aikhoi masel amaga hunaduna ngase nungsinabagi mari walakpa asina ngasede atopa state singi marakta ikai furup khumlebane asigumba laibak thiba thodok ase amuk hanna thoktanaba aikhoi khudingmak cheksin minase Takhelda Pangal driver ama miyam changduna fubada laikhidaba ado Fox ki maikaidagi akanba mawongda condemn tawe asigumba thodok asina nungsinabagi marida chauna akaiba piribane chahi asigi ningol chakoba ase Manipur gi lantheng nabada thawaina pontha pikraba singi yenglaga lepio hainasu Federation of Civil Society Organization Manipur gi President TH Manihan Fongdokhe Kumja lising aniga taraga mapalda pangthokiba MTS written test ki result November tang manga fawda lanthoktrabade kumja lising aniga kun gamari gi MP election da written test thakiba mihoi lising kun ga tarok henba amade makhoi gi imung manung yauna BJP da sawgat tabage firep lawrak payai haina Joint Action Committee for Education as multitasking staff written test lising aniga taraga tarok amade Lising ani gataraga nipan batch ki co-convener H. Gambirna Fongdokre. Wafam asing Major Khulda Laiba Manipur Press Club ta pangthokpa Paumi Singa Unaba Amada Fongdokibane. Mahak na makata na haikibada. Asuk kuiraba fawa tabak haidok pidaba ase candidate kuding magkipunsi manghanbane. Mase miyoybagi hak matpani haina laudabang amloy. Department asimak na notice thoktuna. Pangthokiba exam kaya amadi lauthokre haiba wafam so S. Gambirna Fongdokhe. Paumi Singa Unaba aduda written test thaba yaukiba thangmang todang maring kauba miyoy amana hai kumja lising aniga taraga mapandagi ngasi fawba namsinduna thamba se sarkarna nungsibiduna lakliba tang taruk asi fawbugi manungda haidokpiyo karigumba haidoktrabade akanba Agitation tauba hauragani anat amade National Highway singda blockade fawba taurakani hainisho thangmang todang maringna Fongdokhe. Thoubal district ki manung channa leiba kaibung khulgi Wiley Bridge saba hauduna miyamgi awaba kokhanbiyo haina the Unique Wealth Development or Association kaibung wangma mathakke General Secretary Fundrai Mayung Wahidur Rahmana Fongdokre. Kaibungda pangthokiba paugi mifamda mahakna hai haukiba tha kharagi mamangda kaibungda Wiley Bridge ama sabina ba haijabagi matung inna Work Minister Govindas Thongnauzam amasung local MLA Abdul Nasir anina thong safam mafam ase yangsinbiduna work program hapiduna turel khongbal tawthoktuna sanabagi thabak hauramlabane piles hunnambagi metrin fawa puraklamlabane adubo Nong singi fibam amade Manipur gi situation maram oiraga thabak lepkhibane haike maram aduna mari leinaba authority na
thong ase athuba matamda semjinbiyo amade hauzik nong chingi fibam fagat labanina thabak leptana leiriba ase haunabagi hainaso wahidur rahmana lengak ki pukning chingsilakle Valley Bridge ama kaibungda Valley Bridge ama saba hormlaga lekhiba Manipuri rang amadi nungchingi phibam phatabana maram moraga lekhibani masi gehek mayok na nakna aikogi kaibungi khengmangi laisang jenggi amadi nungai praja singi lifeline oriba lam suspension bridge asi phibam yam phatabana maram moraga hoji press media nasu ubiri basini hujikti aga leire lifeline oriba lambi asi pura phaunadre hoji kaibungi amadi khengman laisang jenggi awaba haibu oire maram muduna paliba BJP lead government asina high suspension bridge Chamjin view amadi hoji Manipuri situation through kedam phagalakpa nongchingi phibam su phagalakpa na maram moiraga Valley Bridge asi athu matam de saba hobiu amadi hoji khauna dadna laiba suspension bridge asi tekna laiba si mari lainam authority amadi government asina midyeng athuba midyeng changbiraga praja ge awabsing amadi school chhatra suspension bridge asi Chamjin view amadi Valley Bridge asi su saba hobiu Iboyaima Memorial Trust na sinduna taret suba dead anniversary ki thauramama Kwakaitel akham lekai da leiba community hall da pangthokre thauram aduda Iboyaima Memorial Trust ke convener KS Gopen amuko gi president PH Nando Luwang yauna masak naiba miyoi kayana president member oina sarugya ki bag thauram aduga mari leinana KH Gopen Luwang na hujik thoklibe irang asina maram oiraga lawmi singda thengnariba khudong chadaba sing Kanaduna warep ama launabagi pandamda thauram asi pangthokpani thoklibe irang asigi matangda thizilubada crore chahumga yankhai hena mangsilaklaba ase yamna laibak thebane akhang ahai singna thizilubada crore lising ama hena mangle haibagi report lay aduna laikhidraba ibo yaimana pamjaramba chinjak tamipal tangdana iramdam asidagi puthokpa ningtamna chajaba haibase achumba amadi afaba khongthang amane Kanagisu mikha pondana ningtam na hingba punsigi matangda mahak na hairamba wafam sing mayek senglakle hauzik thoklebe irang ase Manipur government amade India government na athubada loisin naba honabiyo haiba wafam so Iboyaima Memorial Trust ki convener KH Gopen na fangdokhe Kanagisu mikha pondan iromdom nepsaba ngamba haiba wakal wonduda sagathiba babung Iboyaimana asidi matamaduda climate change gi global warming gi mana babungna khangdana tongan mangasi dagi chai kun manga kontra gi mamang dagi tolmasing do khoi khangdana haiba male adubu ngasi chai kun mari manga tok tariki matung sadi babungna haimasing do tanagi mayekna leimai di ibudongna mayek amna singi hajabta hojiki lairiba lana sigi phiba mase koi central government na tuba matamda Manipura koi gi survey team ma thara kanda koi gi Manipur yoina mangiba losses ase estimate of bibam sangi masdei da yamna phajaba package ama pirba natragadi post war na post crisis da Manipur gi phibam je hana gi phibam do hanjalaki haragadi another 2 decades ama sahi kunama ekoi ngai gi batari natragadi Manipur gi phibam ase koi hena mikhabonba mo oibadagi asidi koi amuhana to kanaga koi maset maktada lepkhapa ngamdabagi phibam amada leire habadu ai asidi phibam asida trust gi convener moina pati masmana kamse Mission Future Star MFS Lilongna All Manipur Muslim Doctors and Medical Student Association Amdamsa ga kutsamnaduna Health is Wealth haiba hiramda nongmagi oiba lemna layangbagi kem ama Madrasa Alia Lilong Bazar amade Markas Darul Yatama Lilong Athaukhong anida pangthokre lemna layangbagi kem aduda sarugya kiba MFS Lilonggi President Saddam Hussein hai Madrasa ani asida tamliba mahairoi sing ase kana leizatraba sen thumgi phibam yamna fattaba oibana masa nungai trabasu haidoktana anaba khangduna leibana ayambo oigale maram asina aying asa lonarakpagi lok laiho skin disease na chungba lainatina na matam oibana lemna layangbagi kem ase mafam ani asida pangthokpani haina so MSF Lilonggi President Saddam Hussein fongdokhe Mission Future Star Lilong Amade All Manipur Muslim Doctors and Student Medical Association Amdam Saga Pullaga Free Medical Camp Amka Pangkose Madarsa Alia Lilong Amade Markas Darul Yatama Lilong Atauko Madarsa Aniesga Punna Putba Nichani Yankai
health care masida saruk yaki akhoi health care masi pangthoi be maram di mother sa ni is ditam bangang sin si yamna poor be still poor way ba amade ainga sa don ra khoi sida khoi the skill program jimle ugi masa dun na tar is do pungam da ba dum bangang ikwa tu way na masi mayo si agadra hain kulaga si health care masi pangthopane legina kan le si am sagi president Dr. Kabuldi wa in marketing si health care masi pangthopwi Irang asin maram oiraga mihat tina hatok pikraba mahiroi ani Fijam Hemanjit amade luang be lintoi ngambi anigi mihat ta chenaba sing CBI na fagat pangam kraba fawada mahiroi anigi thawai yaudra hakchang imung manungda November manga fawada imung manung gimioi singda sinaba ngamdrabade laikhidrama mahiroi anige JC ga punna khongjang kaya changsilagani haina maitai iraicha kanba athoba salai taret ki Vice President Gurumayum Kadam Talana Paumi Singda Fongdokre Pangthokpa Paumi Singa Unaba Aduda Lup Asige General Secretary Saimam Mangang Nashu Ching Amade Tamda Manaba Lo Chapchana Chalaibiyo Haiba Wafam Singsu Fongdokhe Kogi Mahiro Ani Izam Luang Giamasu Fizam Himanjit Haiba Mahiro Ani Sigi Hauti Pawda Sakari Saitagi Asiba Thoa Yaudrova Haksang Imu Sinaba Mamdagi Hoya to be demanded, but Persmin as a Pantuk Sabri, Tasena Town, Fly Town Tagi, Tiba Kangana, Police Department is citing so Tiba Kangana, Puya Lerek, Matunda, social media, Tawai Yamdruba, Zagi, photo, a parent salam, Matunda, Shibia cases in a Kibidagi, Modu, Asuma Wire, Lakatra, and the Sakara Tazam, Tam Tazam, Mankoyabi, Pino of the Lai. Asena booming cities asumba yamna concrete ba yamna sepa while dobi wena thamjage midai khutang da loina singu tamju chakana ba no tang da bond to thamina ba midai khutang da pasamiam da asu sakai santa to Press Club ta pangthokpa pangwi singa unaba aduda Lup Asige General Secretary Saima Mangang na show Jing amadi tamda manaba lo chapchana chalaibiyo haiba wafam singsu fongdokhe Manipur Press ta Manipur Literacy Society Imphal na sinduna mangal udraba nungthil haiba novel ama fongkhre Laishram matum na iba novel fongba thauram aduda Eminent filmmaker Aribam Shyam Sharma na chief guest Department of Psychiatry ki Professor Dr. R.K. Lenin na guest of honor Moirang College ki Principal Dr. Rahizuddin Alai Samuna Lairiki Maramda Wangang ke Loinana Manipur Literature Society Imphal ki President Oina Thaupuriba Nongmaitam Kiran Kumar na Thauram Mapu Oiduna Lairik Fongba Thauram Adu Mapung Fana Pangthokhe Modhu amasung Sanahanbi Memorial Trust Paurabina All India Radio Imphal Airgi Campus ta Uchara Thabagi Thauramama Pangthokre Airgi staff singda achamba lengyan khudol tamduna pangthokiba thauram aduga mari leinana Akashvani Imphal gi Director and Nandakumar na hai Akashvani da staff khudingna amaga pau faunaduna pukchel sengna thabak tawbagi hainabi amalai Lubananba Fajana Bahonabada staff singna Thaudang Lominabagi Hainabi Lay Akashvani Imphal da Mathau Tauriba CRPF personnel sing so Uthaba Thauram Asida Yaurokpa Asiso Yamna Thagatningai ni haina so mahakna fongdokhe Churachandpur da base toba joint student body na district asida leiba DC SP ge office yauna Lenga Kiloshang Kudingmak Irai Numit Suti Oigadabani Haina, Warep Loduna Lauthokliba Ase, Lona Yade Haina, Manipur Sarkar gi Chief Secretary na Thorakpat Order Amana Haire. Fibam Ase Lengagna Hakchinna Laubagaloina na Asegumba Notice Chokpa Ase Mari Lainaba Authority gi Ayaba Yaude, Maram Aduna, Suti Thaba Irai Numit Nataba Asegumba Lona Yadaba Suti Ase Lenga Kiloshang Kudingmakna Illoidabane. Karigumba masigi mayokta suti tharamba tarabade logi matung inna chirak phangani haire asigumba lamdam sigi nungshi chanaba kaihanba yaba internal amade national security da akaiba pirakpa yaba warol sing ase mari leinaba singna tokpina danaba
Chief Secretary na miyamda appeal tawrakle. Israel amadi Palestine ani ki marakta akan balan soknaduna miyoy lising kayagi punsi mangkre. Lan asina maram oiraga Gajada laiba apunba mi masingi chada Maudraga tarukti chaningai thakningai leitabadagi lairabo oire haina United Nations and Social Commission for Western Asia na fongdokre. Leibak asida ceasefire taunaduna tengbang potlam kaya Gajada pusinba tarabaso leibak asigi miyoy kaya di lakadoriba chahi kaya singda lairabo oiduna leikigani miyoy bada tangai fadana changba potlam sing Gajada pusinbagi damak malem gi leibak singi mafamda tawdaba yadraba tawdangni haina so Commission asige Executive Secretary na fongdorakle. Amukahan na. Meraho chomui thoram chingmi tami kayagi luchingba singa Kangla Utra mamangda pangthokre. MLR amade LRX lising amaga chamapan humfugi makhada Manipurgi yelhomi maitai singbo state asige lamgi pak chawbagi chada nipan khakta da leiba yahalamba asimak miyoibagi hingbagi hak Khangoina bani haina Athawalagi National Secretary Maheshwar na fongdokre. Amade folk song hingliba makai ekhoige identity mangloi haina Buddha Chingthan na Impagi Tarasuba Foundation degi thoramda fongdokre. Mami TV pau midyang tabir basingbu aroy bada amukahan na kurumjare.